Chayi Loktak Bata lamkoi uchek shing chaktabagi masing hantharakliba se matung tarakpa chahi singda hotnaba uchek shing asigi chakta famoriba lamdamasigi pat sing maruina Loktak pat ase mahoushagi phivam da lengdana thamba mathou tai haina Loktak Development Authority LDA gi Chairman Moirangthem Asnikumar na phongdorakli Wafamasi ngasi North AOC gi Secure Office Building Complex ta laiba LDA gi Conference Hall da handakta pangthokiba water bus census listing ani kunmari gi matangda pangthokpa paugi mifam amada magna phongdokhibane LDA gi SSO oriba wetland in charge NG Sana Jauba bird conservation gi lamda expert ama oriba RK Bridget environmentalist Salam Rajesh amade wildlife explorer Manipur gi president ki Hayes Brajesh amade LDA gi makok thongba official kayana saruk yaduna pangtokhiba paugi mefam aduda Moirangthem Asnikumar na hai Global International Water Bird Census amade National Water Bird Census ki saruk amu oina haukiba January kunda Ramsar site amu oiriba Loktak pat amade Pada Sigamari Lainariba Tanjing Pat ki tongan ba mafam yankhaida Loktak Development Authority LDA made Indian Bird Conservation Network IBCN na thobu oiduna lamkoi uchek water bird masing thibagi thabak chathaki Water bird masing thibagi thabakatuta lenga ki Environment and Ecology Department Forest Department amadi water bird conservation gi field da thabak tawba lanai NGO sing su saruk yakhi Masing thiba duda water bird family taramathoi gi manung chanba tongan ba water bird species nifu manga gi uchek punna lising taramari chani kutra manga fangke ucheki masing asi mamang jahi singa yengnabada hantharakli water bird protect tawba madi conserve tawba haibase Ramsar site ki mandatory name water bird singi habitat oriba lamdamasigi tongan ba wetland sing yokhatpa mathou tai Ramsar site am hoibagi maru oiba character am oiba water bird ase yokhatnaba tongan ba maikai degi honamina si hainasu makna makhata ki Ramsar site Loktak part amadesi associate wetland amod tangjeng part mafam part maruin Loktak part amad tangjeng part punna sport yankhaida mafam yankhaida hoi Loktak Development Authority Indian Bird Conservation Network anina maruina thobu waraga lamgi usek maruina water bird census singthibi thapase koi sathaki masida maruina lamdam masigi environment conservation bird conservation gi field thabak toba tongan ba lanai NGO mayamama support tobi jobi ki bi mathakta Environment and Ecology Department Manipur Forest Department ni support tobi ki element water bird families dagi species ni phumanga gumba 45 species ko na phang ko na spotted over ngomki singtiba da ko na phangkibani ado maspalam usek masingna water bird se lising tara mariga sani kunthama 14235 phangki ado masi koi hani sei sing yengdaru budati masi amna critical ni challenging ni maramdi masing hanthari adana koi maruina usek ki maruina water birds asi koi Ramsar site ki amaru ba parameter mani water birds conserve to ba protect to ba se mandatory ni adana koi gi habitat oriba lamna mestal leba wetlands more Loktak part Karung part Eco part Pomland part tangjeng part mayam asi koi yokap mathau tai paugi mifama duda lamdamasigi saknairaba environmentalist Salam Rajesh na hai Thasiki Taratareta Uzbekistan ge Samarkand da pangthokiba IUCN ge Migratory Species ki matang da pangthokpa convention da laukiba warepadu aikhoina khangba mathau tai convention adu da Initiative for Central Asian Flyway haiba yamna singthaningai oiba warep ama lauke warepasi Loktak part ki oinadi yamna maru oiba amane masi LDA na kupna yengba ma changi Loktak ta chaktariba uchek singasi lambi ani haibade Central Asian Flyway amade East Asian Australasian Flyway da pairakpa uchek singne mase khoi gi yamna laibak faba mane Europe tadi uchek na pairakpa lambi flyway si amadagi hena leite Samarkand da pangthokpa convention atu da wetland sing sitharakpa maru oina Ramsar gi wetland sitharakpa si kupna khanaduna mayamda amatoina yanaduna recommendation ama lauke Recommendation asi LDA na kupna naina bachangi loina na mamang da Canada laikiba Central Asian Flyway Action Plan amade East Asian Australasian Flyway Action Plan adu LDA na inba mathau tai hainasu magna makhata ke ngasige paugi mifama duda LDA ge Chairman M Asnikumar na water bird census listing ani kunmari ge report amasu official loina phongki Central Asian Flyway Action Plan haibamga East Asian Australasian Flyway Action Plan haibamga international action plan seita across the Rwanda through Ministry of Environment Forest across the Rwanda ki phivam kano se ya particularly Ramsar di
waterfall habitat da adi lamlakte labu se focus to ni na chmaina competitive figure population decline trend lai si akoina train lakpagi sigi hana kumchi sahi handari se asi thoina yam kana budi problem nei ti adi mai fluctuation je nema wangba chak pani ado problem di lai hai bane ba train handari se problem do masi problem se address no bona bada osiki Asian Central Asian Flyway ki initiative ama ayusin gi level locally se masida hoi kanona adi Loktak manage so Loktak development authority ne manage so ni na masigi action plan se changchen bamba changi hai na mai tan